Thobal District ke Thobal Police Station a konba khangabok sani lauge ahum suba ayarbi manakda thokpa gari accident amada miyoi ama Leikhidre tare na Ashok Apan Nangkhre haire police agi fangba pau amagi matung ina Leikhidre ba miyoi adude hairok part 2 tingdom pokta ge ningthaujam inaucha chahi kunthraga nipan apokpa ningthaujam subol ne haire pau asina makata na hai wangjing rom dagi Thobal rom da lakpa mi ahum tongba Hyundai i20 car amana mayok nabadagi lakpa mi ani tongba Maruti van amaga mi ahum tongba Honda Activa scooter amaga punna thombadagi laibak thiba thodok adu thokhibane thodok thokfam adu makthada Hyundai i20 car adu da tonglakpa ningthaujam inaucha Leikhidabane mahaka punna lakminaba soklaba miyoi ani aduna hairok tingdom pokdagi naurem inaucha chahi nifuga mari amade hairok part 2 jinggoldagi biken apokpa tomalne Maruti van adu da tonglakhiba soklaba sing aduna Telau dagi Moirangthem Pradep chahi kun taruk apokpa Moirangthem Devan amade nongthombam dasa chahi kun apokpa nongthombam yaimane Honda Activa scooter da lakpa soklaba ahum aduna yang Imphal Bengun Salam Bazar dagi Muhammad Suhail Abbas chahi kun mari apokpa Muhammad Habibur Rahman Muhammad Jamal chahi kunthraga nithoi apokpa Leikhidre ba Abdul Jamar amade Muhammad Imran chahi kunthraga tarit apokpa Yakub Aline soklaba sing adu haujek Thobal District Hospital pukhatuna lekanade police na gari sing adu sis tawshin baga loinana case am register tawkre haide laibak thiba thodok adu da Leikhidre bagi hakchang aduna Jenims ki miral sangda postmortem ki damak thamkre haina su pau asina makha tare